पाउसेदा युमफम उइबमबर उइबा पाउ खराब डेट तौजरे पाउना प्रजापसिपुर लाना उहनबा ट्राइबल लीडर्स ऑफ फ्रीडम स्ट्रगल कॉमिक बुक मणिपुर योनबा थिंगले JSCC पाउना प्रजापसिबु इंडिया की फ्रीडम स्ट्रगल द सरुक याकिबा ट्राइबल लीडर अमनी आइना अमर चित्रा काथा प्राइवेट लिमिटेड न फोंगबा ट्राइबल लीडर्स ऑफ फ्रीडम स्ट्रगल कौबा कॉमिक बुक असे मणिपुर योनबा महिरोई लोक परिना अथिंगबा थमले आना एमसु MSF KSA मदी सोकी अपुनबा पैक्स बॉडी अमवरिबा JSCC कन्वेनर एस विद्यानंदना फ्रेस दा थादोरपा सेरोला मनाइरे सेरोला सिनहाई निंगथौ पांतुना मनिंग मखा तमना लेंगाक सदुना लेरंबा इरमदम असेबा ब्रिटिश ना खुदुम चन्ना बहोनरपदा थाउना फना मरिबा निंगतम बंगाक नना बहोनबदा थोकिबा एंग्लो मणिपुरी वार 1891 दा सो थौदांग लौकिबा अथवा इफा इपू सिंगे बनग यामना मरु अरिबा पौना प्रजापसिबो इंडिया की फ्रीडम स्ट्रगल दा सरुक याकिबा अमो ओइन उहंदुना पौना प्रजापसि असि इंडिया की फ्रीडम स्ट्रगल दा सरुक याकिबा ट्राइबल लीडर अमनी आइना अमर चित्रा काधार प्राइवेट लिमिटेड न फोंगबा ट्राइबल लीडर्स ऑफ फ्रीडम स्ट्रगल कौवा कॉमिक अमदा यावरंबा असि यामना लाइबक थीबने असिगमा थौंग असि एमसु MSF KSA अमदि सोकी अपुनबा अपेक्स बॉडी अमवरिबा Joint Students Coordination Committee JSCC की माइकेदगी अकन पमौदा कनेम तवी हाइरे जेरोल असिनाहाई असिगंबा थौंग असि निंगतमना फांतुना लाक्सबा लेबाक असि की पुआरी की लेलम चटबो सेरादन पुननबा होनबने असिगंबा अथौबा इपा इपुसिंगबो मिक्सत थियनबा मदि अथौबसिंग अदुना इरैबाके निंगतमबा ngaknanaba katkiba igi mamal aduba karem kathainaba असिगंबा मखल की थौंग असि मणिपुर मियामना ngakpiba ngamloidaba mane Maramadana tribal leaders of the freedom struggle cover comic book asigi aiba amadi Amar Chitra Katha Publishing House na Manipur miyam da lale aina sengdo kada bane loina larik asi su Manipur da yuanba mairoi lok marina athing bathamle Maramadana kana gumba book store amadana ariba larigasi yon bi dana basu JSCC ki maikadagi apel tawrakle maka tarakwa atop pauda Tamenglong da leiriba manga suba MR da thabak tawriba mapada mama laikhidabagi pau firabasu makok thongba sinasudi pidan leiringai jarakta apokpasu posting mafam da laikhidre se minister ki mieng changbiu sodi PB khidaba officer sing action lakwatriba phawwa ifagi asi maksang laukhiroi Dines Bishnupur district ki oina mamang laikai 1/5 da leiba thongam Dines ke apokpi mama laikhidraba matungda Tamenglong ge Khongjairon da leiba manga suba MR battalion da MR person oina thabak tawriba apokpa mapabo Matak dongbo officer sina sudi PB dabadagi laikhidraba mama ki poloibagi thorum yawba fangdana maki posting mafam da laikhidre apokpa mapabo sudi PB khidaba manga suba MR ki makok thongba official singi badakta se minister ki mieng changbituna lakhot pham thokpa action lakwatriba phawba apokpa mapa ki asi baksang posting mafam dagi Loksen giro aina mafa animak kaina khraba Dinesh na pawmi singkonaba amada phangdokre Thamoi soklaba wafam asi ngarang nubidang Bishnupur ward number 5 da leiba oina mamang lekai da leiba thongap Dinesh ki memda pawmi singkonaba amada Dinesh na thamoi chokna pawmi sinda phangdoki bane Mana pawmi sinda hai ma ke apokpi mama thongam ongbi maifakpi asi hokiba August ani ki nubidang da anaba manamaram oiduna wakal tarakta badagi Rems hospital da pakatuna laigana ke Mama hospital da laikana bagi pau apokpa mafa da piduna yumda thuna lakna da mapana posting taripa mga suba Manipur Rifles Battalion Tamenglong Khongjairon gi ADM 1 da August ahum da pau fikhi adubo maki apokpa na pau fauna bada Makok tongbo officer sina sudi PU yade hairake loina mama hospital da lai induna lairi haibagi sesang mafana tharuko haibadagi mari lena sesang adu amok photo namdaga WhatsApp ki khudang da thage Aduba laibak thibadagi mafa ibuhan bi mahimta laktringida maki mama haukiba August mapanda laikhidre haire Thongam Dinesh na ningam dana pawmi sinda makata na phongdo kibade apok bi mama laikhidabagi paw osi maki mapada amok fike mama laikhidre haiba khanglabasu apok mapa mathak thongbo officer sena sudi PU yade haina mama laikhidaba nabida duda mayumda lakide aduga ngarang August taraga mathoi ki nongthil pung 1 minute kun mathoi tabada apok mafa maki posting mafam da laikhidre haina yumda paw firake Hauju mafa su mama su animak laikhidre maki masanupi amadi mapa pokpi swalapi papu makoi homda ngai haure Tadogasi yam nading bakai hiramasi ki matang da minister na aksin labi duna asumba wild tabio Karigamba apokwa mapa adu batam chana suthi pi duna yumda laklam labadi apokpi ima kai na khrabasu apokpi ipa inglambai abane magi mapa po makok thongbo officer sina mentally harassment pi duna bayam da lakhan khidabana posting mafam dalai khidabane
maram aduna mahaki mafa sikibagi asumba maram thidoknaba thawangba inquiry ama chathabiduna maran leiraba chenariba khongjairon mangasuba MRG ADM 1 gi Assistant Commandant Jamandar Administration BSM amadi CSM akan besarak PBU haina mahakna makatana pawmising da phangdoki thawdogadugi matangda oinam apunba maira paibi lupki secretary songtham angubina phangdoki bada thokiba thawdogasi yamna thamoi chokna nungaite ibo hanbi gumna thabak masa tawjaba singda asingumba awaba ta'atana balengak na kupna yengsin biyo lagliba na maijin mitta mapagi asti namit asidai ibo hanbi sibagi langla langjin khangalaktrabadi asibaksang laukiroi amadi akan bakhongjang kya sangsilagani hana mangna makata ge thawdogadugi matangda Dinesh ki masanafi Malasna na mawafa animak kaina libasi mangasuba MR khongjai rongi officer singnani makoibu lengan akan baserak PBU haike Nagalambarom dana Sosanpur da nufa ama thauri yanduna siramle ngase yupung mga minan ifurum taba matamda Sosanpur district headquarter dagi kilometer taraga homdoimok chalaga Kangbai sub division gi manung channa Taijang Village ki umangi sarukta haubo upambi abadanapa ama thauri yaraga sidona leramle haire Sosanpur police tagi fangba pawgi matungina laikitraba miyo esi sahi yangkai ga mga rongi lenga oigani pot mga ginsi nipan rungwangi masak sangi black blue jean ama seli t-shirt ama lele angangba sandal ama tongi wangchawi yengbada Nepali male miyo esi namin mari nimbuki mamangda thauri yantuna siba oiramgani asibaksang adu pomthare Sosanpur police na UD case amba arrest tawbaga loinana asibaksang asi lau tharaba matungda masak maming khangduk na dabagi damakta rimski mokja hamkhre ana Sosanpur police tagi phangba paw asina makata ana aire lainga ke school amada oza kun gataruk na mairoi sing lakpa nga heure Socialist Students Union of Manipur SSUM gi school inspection team sing na lainga ki mairoi sang gi phibam yangchin bagi makasa tharakpa waina Mahatma Gandhi Samarak Junior High School amadi Sagolmang Higher Secondary School da chalubada Mahatma Gandhi Samarak Junior High School da oza masing na satra masing dagi henda leramba thengna bagaloinana mairoi letaba class Pawwa yaurongki ana SSUM gi Publicity and Information Secretary Salam inaw yaimana thadoraba cherol amana phangdorakle cherol aduna makhatana tasengna harabada oza sing satra lakpa ngaihaure laksaning liba ofumdi ngasi ki lekhakna education da akhanabam yang changduna thaurang kaya ama paikali masi ki manung chana star education phanglaba oza homsu yaurongke school asida oza kunka daruk laituna mai tambi haure Manipur ningkha tamna bagi thawai karkiba sing miyamna ningsing tuna sakti leiba India ama sagatbada mateng ONC Chief Minister N Biren haikre Manipur ningkha tamna ba thawai thakiba athawba sing miyamna ningsing tuna sakti leiba India ama sagatbada miyamna saruk yaduna apun bagi saktam ngakna ba mateng ONC awafama singa si India na Manipur BJP Manipur Pradesh na sinduna maibam road pasing dagi lamthakiba Manipur Mega Marathon 2022 gi bakok mathang tarakraba lamjel loisingda mana mathum yanthopagi thoram amada mahana phangdokibani Common Lamphak Indoor Stadium da Manipur langa ki Work Minister K Govindas Industry Minister Namsa Kipken BJP Manipur Pradesh ki President SR da yauna pangthokiba thoram aduda Si Minister hai lebaga sigi miam chotana leloi habagi aset ba firep amaga loina thabak tawriba India ki Prime Minister Narendra Modi ki lusing makada miyam gi thabak dawbo phangba si laibak thibani state asida BJP ki lenga kamuk khalak pangamliba si miyam na thamkiba thajaba adu party adu thabak ta onthop pangam khibagi maine BJP ki National First Cyber Wakalon adumak singchilaga lamdam asima ki waina su state first cyber asida thabak tawrabade apan bagi saktam ama sagat pada hena laigane Aigi haiba wakalon thatuk duna aikhoi haiba asina mot silabadi hena mapangkal leiba kana amatana ihanjin bangam loidaba state ama soidana oiba ngamgane ngasi bangthok liba marathon asi isam jambanate apun bagi wakalon masong amata waibagi thauna langchen state asigi miyamda su lai haibagi paujel ama lebak miyamda pibagaloina India ki damak Manipur ki miyam lengdan lairi haiba su tak libane Ima laibak nungsibagi ihun miyamda lairabasu matubo utopagi tanja tudi ngasi namit asina mapung phana fire hanasu Chief Minister na makhatana phangdokhe ngasi ki Manipur Mega Marathon adugi nufa amasung nupi ki kanglupta ahanba takiba lupa lak ama anisuba takiba lising yangkai amade ahum subata lupa lising kon certificate khosinake loinana cancellation pricing su tarap manga suba phawbagi manungda yawroki balamje loisingda sel amasung certificate yanthokhe Mega Marathon atuda lamje loi lising ani romna sarubyake Tharomaduda BJP Manipur Pradesh Sadhana Phangdokibada Miyoi Lising Ani Romna Saruk Yatuna Indiana Sahi Humpudra Maga Ningtamba Mapung Pharakpa Prime Minister gi Miyam Makhada Azadi ka Amrit Mahotsav Kamari Rainana
Maipamlot pasingdagi Khumalampak Pauwa marathon asi lamthakibani. Makatarakwa atop pauda Taiwan handak kiba US Speaker Pelosi ki khongchat Sorefana akan mamongda condemn tawe China laudiba wan China principal ge ferep Sorefana saugale. Aukiba Agas ani lising ani kunithoida US ki House Representatives ki Speaker Nancy Pelosi na China ki lamdam oriba Taiwan da lakiba khongchat adu Sorefana akan mamongda condemn tawe. Pelosi ki khongchat asi US na China ki wan China principal adu ikai khunada bani amade Maduki Singnavani ana Sorefagi Publicity Secretary MC Yaifavina Kurek Pituna Topa Zerul Amana Fangdoragle. Zerul of the Makatan Haribadi, Pelosi consider Sinataglivadi, US na billion Chinese Biam Gining Tampa for Singnary Hibasne. Chinese Miam Namadicina, Lekana Tazabatam to Saliva, one China principal Geferib, Sorefana Madam Chupada Saugale. And the case Speaker Pelosi Tawan consider do Lebaka Magining Tampagi Mayokta. US na phone lauba khong thang ni aina sore fa na lawe Taiwan asi China ki lamdam am oina sahi cha kya lai raklabani Taiwan asi China manung da manaba khunai furak na ba hauba iho ge mayok ta leiba gomintang lusing ba khara na ba khoi masa kanjana ba hon abada semgat khiba lainga kamane lising amaga sa pan difuga mapanda China ki manaba khunai ki jawal iho mai fak to na lai raba matung da gomintang amadi Communist Party of China CPC ani ki marakta wakalon khena vakhara leibadagi makoina manungda thokjaba laisem lon gi oijaba laisem wide amane masisina manung gi oijaba makoi masana warep logjagado pa laisem lon gi phibam amane kana gum leibak amatna masida khut thingjin pam thokde tongan ba leibak laingak am leirabasu Chinese miamna Taiwan bo kaidongoi dosu thadok pa leite mapa mapu sada nauda saksu saksa yudhak amati amatu oiba laisem lon gi manungda laiminarakpa Kainaba Kaidoknaba Yadaba Lamdama Mane. China Amato and the Punning Minaba one China principal Iva Chinese not Amade, Lysemblongi over Fidam Asi Madam Pumban Ikaikumnava Pedamamane. Masigi Lysemblongi over Fidam Asi Tugaiduna Chinese Purp Maset Maset Tugaiduna Sananava USK Lysem Pomidasi Miobakunai Barakta Amaga Kananduna Kaidong Nalaga. Makoi Katangi over Lysemblongi over Kudong Sabat Longna Honaba Kongtane. Mahoi Kaktaki Webber Lysem Lona Marim Gate Ningtample Boxing Bo Lak Taduna Tamba Yanana Amadi US na Asia Pacific Lamdam Marweba Tawan Strait the Makoina Canton to military power base Amabatam Chupakiwana Tanana Pohon of Lysem Pomine Asia Pacific Lamdam Bo Tangdu Laita Handana Baloropa Kongtangni Ainalawe Mueba Kunaivo Nusi Sanana Tangdu Laitana Sakon and Bapam Zava US Kim Kiamnasu Pelosi Kongtangasi Fona Contem Tobiga Davane US Speaker Pelosi ki Tawan khongchat adu akan mamongda Sorefana condemn tawre US khakta natana atofa lebak singnasu one China principal asi ikai khumna pham thogi aina Sorefana phongdokle atopa housing haki mamangda phangkiba pauda ngasi Manipur da COVID-19 na bioi tara gani fan positive oiba thengna kre mioi ani na laikhidre ari ngasi positive oihiba tara gani fan asi tharaga apun ba confirm case lagama lising kuntra gama pun samri marfutra yaugre Loida na sikiba apun mamasing na lisingani sama ni foga humdoy yaukre. Aroy beda content sing asiki markui ba pau khara asiba pau dam jariba. Manipur local news YouTube channel asidagi yang beri ba puna mapadaga jari. Channel sin adom da kana badi subscribe tawi business subscribe tawi ramaloy na like and share tawi suka abi kanuk na magpo amaghana thaga jari.